चुराचानपुर डिस्ट्रिक्ट के मनुंग चन्ना लैबा ती खोनोमफाई खुलगी खुलाकपा मांगथांग हाउकिप लोना थिंख्रबा यूनाइटेड कुकी नेशनल आर्मी UKNA नि चिंगनाबा केडर सिंगना तमथीना फुरंबदगी लैखिद्रे हाइरी हिरम असिगे मतंगदा फोंगलकपा तोंगान तोंगान न्यूज रिपोर्ट की मतुंग इना चुराचानपुर डिस्ट्रिक्ट की हैंगलेप सब डिवीजन के मनुंग दा लैबा ती खोनोमफाई खुलगी खुलाकपा मांगथांग हाउकिप ngarang nungthil pung mari makhairom tabada sakhangdaba UKNA gi kedar oiramgani Chingnaba singna Tamthina Phurambani Hairi ti khonomphai khul asi manung hanjina leiba amadi lambi thong matik chadaba maramna soklaba mangthang haukip asi khawpijang khul fawba puthorakhi mafam adudagi mahak Churachandpur district hospital tamna puduna makhataba layeng chathanaba hotnakhi adumakpu asokpana maram oiraga mahak Haupizang Khuldagi Churachandpur district hospital tamna chatpagi lambi da Leikhidre Hairi thawdo aduga mari lainana henglep police station da case ama register tawkhibaga loinana makhata na thizin humjimagi thabak chathaba hawkhre Leikhidre ba Mangthang Haokip khunja singda sinakhre Hairi nakal amarom da khonomphai khulgi khulakpa Mangthang Haokip da chatharam khiba thawung adu henglep headquarter area chief association na akanba mong da yaning da ba phongdokhi haina pau asina makhatari